Sagolband Dagi Keithelmnabi Faobagi 4-lane ge Ayaba Laina NHIDCL na state amadi center gi watadana double lane da loisinaba thabak suriba sei miyam nasu thingminasi haina patsoi kendra gi MLA Sapam Kunjakesorna miyam gi pungning chingsilaklei Wafma Singasi Manipuri Electronics Development Corporation ge chairman suwaidiba patsoi kendra gi MLA Sapam Kunjakesorna Imphal Jiribam Lambi Oriental College Mapadage Keithelmnabi Faobagi Lambibu Semliba Asi state government na 4-lane da on Khatriba Fauba Thabak Lepnaba NHIDCL da Kanghanba Laikrabasu Namdana drain sembagi Thabak Suziliba Yengsin Kebaga Mari Lenina Fongdokibane MLA Sapam Kunjakesorna Haikibada National Highway 37 Imphal Jiribam Lambigi Oriental College take Keithelmnabi Faobagi Lambibu Asi 4-lane park nabake Ayaba center de Pirakiba Lairabani Ayaba si Lagtringai PWD Minister Fauba Yauna Yengsin Kibada 4-lane park bagi Ayaba Fangbaga Thabak Haudriba Fauba Lambi park tok bagi Thabak Suriba Lepnaba Kangan Basulaikrei Masingim Mathakta NHIDCL na Housing Makhatana Fit Nifu Humdoi Park pada drain Sansin bagi Thabak Makhatana Sathaduna Lairei Machina 4-lane park na bagi Thamliba Pandam on Khat Payari da bagi Fibam da Laihale Amromda Lambibu Asi da season nari Banung Asisu quality yaudaba Oina Semliba season ama anida Lambibu Asi Kairak Payabagi Fibam da Lairei NHIDCL na Miyam na haiba state government na haiba tadre lambi sembada athingba laite chapchaba lambi asigi parkfam thokpa 4-lane park na lambi semse haibani haiba si NHIDCL na tarak trabani na state government amadi central government ga NHIDCL ga yanaba ma puraktriba fauba lambi semba lefanse miyam na soi khoige oihogadoriba lambi asi parkfam thokpa laifam thokpa quantity adu yongna semlibara haiba yengsinbi haike Sigi entered up to Chingong by the Keithelmnabi Boxa, Masi 4-lane, Ayaba later. Ayaba. A proven later up to Chingong Box, the Hambe pays the Masi 4-lane. Settled the pyramid Goja. Hi, Masi Yana. Kadoki the Mogish later Chalisha, 43 pin, exactly. 43 Sigi, but the drains and Greba. Then, Miss, according to Poland, we don't get scope there. Forever to Greba. I got a Maxis relaxing. Moigi Jinaside Hajarame, Monday no people Tamok Bantauro, Adugi Matunda, a quick Padana Kanara Matunda, a similar Lena, Private Messy Kanarga, Yaraka de Mandi Bantunda, Kuwaris Haraka Tabuki, Jumto. I know, see what state of Lemineva.